Sit tarada Congress ki Mirep Thadoktaba yai. Ex.Minister K.H. Ratankumar. Resignation Prmlaga Lotkhre. Indian National Congress INC matamamada mapangal yamna kanba political party oirambadage. Lusingba makai mathang party thadoktuna chanakibana maram oiraduna. Mathang thada pangthokadoriba taraga nithoi suba Manipur Legislative Assembly gi mikhalda. Sit tararomda Mirep thadokpa ngamdabagi phibamda laire. Thazaba yaba mafamdagi phangba pauna hai Indian National Congress ki ticket ta Mirep oigadaba sing party ki ticket pinaba nomination form lauranaba kaukiba masung che pisin kibagi matam loikhre adubu Assembly constituency tararomdade Congress ki ticket ta Mirep oidanaba che ama phauba thagalakhidre pawasina makata na hai ngasi ayuk pung 13 rom tabada BT road ta leiba Congress baban da Mirep oigadaba sing lepthoknaba committee gi meeting pangthokadore Pradesh Election Committee asida AICC की मणिपुर इंचार्ज भक्त चरण दास अमसुंग मणिपुर प्रदेश कांग्रेस कमिटी की प्रेसिडेंट एन लोकेन प्रिसाइड तौगने टिकेट कमिटी असिदा मेंबर कुनगनिथो यावरे मखोय अदुदे ओक्रम इबोबे गायखांगम टीएन हाउके एन ओकेंद्रो टी मैनिया थांगसो बाइते के रंजित टीएच लोकेश्वर डीडी थाइसे के मेघचंद्र ए के मीराबाई एम दे फाजुर रहीम अल्फ्रेड कांगम आर्थर आई हेमोचंद्र ई दिजमने टी मंगी बाबू टी मंगा वाईफाई विद्यापति संजम एम दे अमिन सहा एस दे तेन चिंग याउरे मरकसिदा मयांग इम्फाल असेंबली कंस्टिट्युएंसी दगी हानगी मिनिस्टर के एच रतनकुमार कांग्रेस पार्टी दा फम थादोकपगी चेरोल पिसिलम लबतुंगदा लोटख्रे माकी मोबाइल फोन स्विच ऑफ तौसिंदुना थमखिबदा नतना पार्टी की मरुओइबा लुसिंगबसिंगना कोइथी थीबदा थीबा खंखिद्रे हाइदे सोर्स खरनदी महाक जनता दल यूनाइटेड ता ngasi yaugani haina phongdokle adumakpu JDU ge state president hangkhan pau taithunda de adugumba makhalgi pau amata leite KH Ratankumar na JDU da yauge haiba targa de center gi lusing badabu oirabasu state gi lusing badabu oirabasu haina ruraba tungda mangonda pau di phangpham thoe haujik maki oina de adugumba makhalgi pau amata mangonda pirakpa leitre Manipur Pradesh Congress Committee gi working president su oiriba K Megachandra na pau si asida hai ayuk mungthil chupa ama KH Ratankumar ga pau phaunadana lairambadu ngarang numidang phauna re mahak lot palaite party thadok pagi wafam su laite Congress ki Mirep soidana oigani haina thazaba pirak I haire thaudok ani da huina chikhiba miyoi ani leikhedre COVID-19 gi web anirak mayok nakhibadage miyamna khamthengna wanar ruba matung laichit asigi ahum su web laklagani haina mi painari ngai cherak asida nungnang ningai oiba mawongda Manipur gi tongan ba mafamani da huina chikpadage miyoi haukiba kumja 2021 ge December 18 da Bisnupur district ki saiton hayaikon maning laikai da huina miyoi manga chikhibagi thogdokta yaukiba laikai asidage nongthongbam Bisojit Singh tha asigi 13 gi ayuk pung 3 minute 13 rom taba matam da laihidre loinana mamang sahi gi November 18 da huina chikpadage tha asigi amadage layeng duna lakhiba ningomba makha laikai ge masage chahi yangkai ko humdoi suraba mayengbam chawba ko bamiyoi amasu laikhidre saiton hayai konda thokiba thogdok adugi matangda press na phangba pawgi matungina huina chikpadagi laikhidraba miyoi adu Bisnupur district ki manung chanba phogak chaw PS na konba saiton hayai kon maning laikai dagi nongthongbam Bisojit Singha ne loinana huina sikhi hairiba topa miyoi mari adude laikai adumakta dagi nongthongbam punsiba sing chahi manga nongthongbam mitsan chahi manga nongthongbam thoisna Devi chahi taruk amade haisnam Amarjit Singh chahi taraga taruk ne mamang sahi gi December 18 da huina miyoi manga chikhibagi thogdok aduda laikhidraba nongthongbam Bisojit haiba miyoi asi yauna miyoi mare hida kapthokide makhoi gi manungda miyoi ama khaktamak anti rabies vaccine kaplaga ahum aduna tetanus kapthokhe thogdok adugi matangda tha asigi taraga nithoi da laikhidraba Bisojit ke masa nungairaktabadage Rims Hospital da pukatuna laikan rakhibane adum oinamak doctor gi maikaidage anaba du aroiba stage oire hairakbadage laibak yenglasi haiduna amaiba amaibe tananabagi damak imung manunggi miyoi singna mathange numit January 13 da yumda puthakibane mahak mathangi numit January 13 gi ayukta laikhidavani haire amaromda miyoi manga adugi manungda miyoi ahumna anti rabies kapthokpa chalubada huina chikhiba pung 13 henkhrabanina vaccine kapagi kanaba lairaroi hairakbadage hojik phauba vaccine kapthoktana lairamlei maram asina miyoi ahum asibu section ningai oiri haire sairak asida misi mina yaurakiba siga mari lainana saiton philanthropic club ke maikai dage laikai adu the vaccination camp pangthoknana ba hairakpadage
था asigi taraga marida Dog Protection Society Manipurna ngarang paksana club ka khusamnaduna anti rabies vaccination camp ama pangthokre vaccine kapthokna leiriba huina chikhibani haiba miyoi sing adusu kari karamba medical ge oiba mateng piba yabagi haina DPS Manipur gi maikai mari lenaba singa tanaduna lakhot payaba khongthang sing lakhotna ba thorang tawre loinana huina chikpadagi miyoi bagi punsi mangba yarokliba se makha tana thokhandanaba yumda yokpa hui singbu matam chana anti rabies vaccine kapthoknaba appeal tawrakle nakal amarom da huina chikpadagi laikhidraba ningombam makha laikai mayengbam chawba haidibam miyoi ase mamang sahi gi November 15 da mahake yet thangba khudang da huina chikhibane madugi matungda mahake yet thangba khud ngakli amadi makok sikpa horakpadagi tha asigi amadagi doctor tanaduna layengduna lakhraba matung tha asigi marida rims ke ICU da thamduna layeng lakhibane mahak masagi anaba arthritis amade singli nauri gi anaba laiba maramna mari lainaba testing tawbada normal oiramkhe mahaki oiriba anabagi layong adu doctor singna rabies oiba yai haibagi section warol piringai cherakta ngarang ayuk pung 9 lom taba matamda laikhidabani haire masagi patalen gumna lambi mayai da laingoi pairaga thamlei mising yam khalakpa masung miyoi ayamba masagi gari leidaga thongnarakpana imphal gi maru oiba lambi khudingmak traffic jam toina thokpagi wathok leiringai da masagi maramda patalen da tawbagumna lambi mayai da nung laingoi paisilaga thambadagi miyam gi chathok chasin da chauna khudong chadaba mayok na hallei khundrakpam AC da BJP gi intending candidate taruk ki thabak thauram thingjillei Imphal East ki Khundrakpam Assembly Constituency da BJP ki intending candidate taruk ki thabak thauram sing thingzille haina BJP Khundrakpam mandal gi president Moirangthem Devratan na phongdokre paumi singa unabada mahakna makhata na hai AC asida hojik BJP gi Mirep oina ba thorokliba miyoi sing adude Thangjam Mohindro Irom Mangiton KHH Kala Elangbam Sovid Takhelambam Mina amasung Kaithel Lakpam Romen na chingbane hairiba miyoi sing asina BJP gi election ga mari lainaba thabak thauram sing pangthokpada Khundrakpam AC da leriba BJP mandal gi makhada Bhut Singh gi president secretary Shakti Kendra gi Pramukh Singh Kamal Sakhi gi president secretary Singh Mahila Morcha Yuba Morcha Kisan Morcha ST Morcha Minority Morcha na chingba pumnamaki president secretary member pumnamaki apunba miphamna athingba thamba haina amatoina yanakhibani haide AC asida leriba khungang humbudraga marida mathaki miyoi taruk asigi thabak thauram sing pangthokpada thingba thamlei mahakna makhatana hai AC asida intending candidate ni haiba miyoi taruk amade kangabam hemanta kauba misak amana anauba Khundrakpam BJP mandal ama semle haina laukthorokpa amade ke hemanta masamang na Khundrakpam BJP mandal gi president oire hairakpa se yamna laibak thibane loina na Khundrakpam AC da BJP gi MLA kahandanaba Congress ke Khubam nungdagi thadorokpa lauttunaba thawong sing manba maramna Khundrakpam BJP mandal amade mandal asigi makhada leriba morcha sing Mahila Morcha Yuba Morcha BJYM OBC Morcha ST Morcha Kisan Morcha Minority Morcha gi president secretary sing Khundrakpam BJP mandal gi Shakti Kendra mari gi Pramukh Nipan Kaman Sakhi Nifuga Mathoi mahaki president secretary sing Bhut Nifu Mathoi gi president Nifuga Mathoi amade Lotus Club Nifuga Mathoi gi president secretary singge apunba miphamna masana masabu Khundrakpam Kendra ge BJP gi intending candidate ni haijariba miyoi sing asige election BJP ga mari lainaba thabak thauram sing Kendra sida lairiba khungang humbudraga mari da pangthokpada athingba ngasidagi thamle haire athingba thambagi maramdi BJP gi mapangal kangkhatnaba honabada lairiba Khundrakpam mandal gi member singna yamna kanna honaduna lakle loinana AC asida taragani thoi suba Manipur Legislative Assembly mikhalda BJP gi MLA ama puthokane Bihar da yu lalonbada senior officer sing amasung police senai state BJP chief Nalanda da hut selaba yu thakpada miyoi taraga mathoi sikhibaga mari lainana BJP gi Bihar unit president Sanjay Jaiswal na thangja numita Nitish Kumar government pu saikhibaga loinana state asigi senior administrative amasung police officer sing yu lalonbada senai haina maral sikre Israel na April dagi sahi mangagi makhagi angang sing COVID vaccine kapa horaganai Taliban na nupi protester sing da morok makup kapkhre Afghanistan ki Kabul da thabak sunabagi amasung mahi tambagi hak tanba nupi protester group amada ngarang Taliban forces sing na morok makup kapsin khre Japan da tsunami yaurakkhre ngarang ayuk angan bada Japan da tsunami yauraktuna madugi ithak meter ahum lom wanglamba yai haina Japan Meteorological Agency na phongdorokkhre
हाइरिबा सुनामी इथकसिंग अदु जापान की खाथंगबा एमामी ओसिमा तोंगा इथत्ता योक्सिलखे मधु तोंगा की मनाक्ता चौबा वोल्केनिक इरप्शन अमा तौख्रबा मतुंगदने 1.4 मीटर रोम वांगबा सुनामी GMT गे 1455 ताबा मतमदा लाखे मधु जापान गे पैसिफिक कोस्ट सुथोकी हाइरे अवांग इथंग थंगबा होकाइडो आइलैंड गे नोंपोक थंगबा इसिंग तोरबान अमदे कोची अमसुंग वाकाइमा रीजन द मीटर 0.9 वांगबा सुनामी लाखे नेशनल ब्रॉडकास्टर NHK ना अखनन प्रोग्रामिंग ओइना असोकपन हंखरबगे लाइव फुटेज संदोरखे मफम सिंग अदुदा लैरिबा मियोइ सिंगदा अवांगबा मफम सिंगदा चनबा खंगनखे फुटेज अदुदा महौसागे फिबम काइबा मानबा अमता उखिदे अदुमकपु नुमिदांग पुंग 13 गी मतुंगदा हानादगी हेना वांगबा टाइडल चेंज अमा थेंगनखे मधु सुनामी अमा रहाइबदु तंगदांग बखंगबा ngamखिदे हाइदे अरोइबदा ताबिरिबा पुंगनमकपु थागतचरी।